Kokland saramba Kuki singi bunkar thugaikhre Kuki terrorist singna CM gi advanced security team da ambush tawrakraba matung security gi apunba combined team sangsinduna Kokland saramba Kuki bunkar sing thugaikhre hairiba bunkar asi Assam Rifle Unit headquarter ga irap lapnadaba mafamda sarambani hairi Kuki singna AR headquarter mayada bunkar sajinbada AR na athingba piramdriba asi miyamna angakpa ama oiri Mathangda Kuki singna ambush tawrakpada soklaba security adubu Chief Minister N Biren na hakthengna chatuna yengsinkre thabakta sokpana maram oiraga fibam khitang luri hairi Mathangda CM na asumna fongdorakli state amagi Chief Minister da sathaba attack ni leingak ama leibagi mathau taba thabak pangthoknaba hotnagani haina N Biren singna fongdokre Mathangda NIA na ningthokong kha khunauda mioi mari hatpada chenaba Kuki ama fare Bishnupur district manung chana leiba ningthokong kha khunaugi water treatment plant da minungsi leitana mioi mari hatlambagi thodokta chenaba amadi hojik Manipur da thokliba irang asidasu sauna chenariba hana KNFP gi cadre oiramba hojikna United Kuki National Army UKNA cadre oiriba ama NIA na fagatpak ngamle hairi farwa mioi adugi maming minsai kibzen mahak hauzi khoti jelda leiri mathangda oktabagi lichat chatlambagi damak fakhre Women Self Development Association Tronglaubi awang laikai amadi Tronglaubi khulungak pasingna oktabagi lichat chalamba mapuroiba amadi mahaki loinabina draksa naba haiduna nan local amaga oktabagi lichat chatlambi nupi ama kwaktagi mioi singna fagat khre hairi Nupi asina fongdorakpagi matung ina imungi bar punaba amade drugsa nabagi damak hairiba thabak asida khong thangjinbani hairi nupi asi Churchanpurdagi lanjelaktuna moirangda baragi yum amada leibani hairi mayang nupa asisu moirangda barada leiduna yotek thangtek khunba mioini hairi pharaba mioi sing adu wakhal taminaraba matung imung manungda sinakre mayang nupaduna yumbuda sinakre hairi mathangda isor saki siki ama charoi haiba wasak ngasisu hongde kaisam thong kendragi MLA Nisikandra Sapamna local area development fund dagi sakiba club building amaga loinana community hall ani sangaduna miyamda sinakre sangabagi thoramda mahakna fongdokhibada local area development fund asi miyamgini aiginate mahakna hanadagi su hauna haiba isor saki Siki amata charoi haiba wasak ngasisu hongde haiki mathangda Robin mangang khwairakpamna asumna fongtorakle Kuki maitai wari saba yakiroi handak hek sarakpada miyam sangduna nangakakadabani haiba post asi khakna section 307 attempt to murder haibadi mi hatke tawi haibagi IPC fawba yauna ingonde FIR pansalakpabu yaningdaba fongtokpa oina sekmai kanba nupi love sekmai advanced women society Kul thangnariba sing maru oina Senjam Sirang Maharabi Mantop Yumfam Relief Camp Tengdongyan Fumlo Loitang Kunau Kanto Sabangi Ima Ise Maira Paibi Mayam Thomjin Biraktuna Hayeng Police Station da Satpa Yaroi Haina Thongna Happy Rambabu Thamoi Sengna Thagachari Nakhoi Laman Tonsinjare Nupi Mayam Leibagi Aikhoina Leibak Ngakpa Ngamjaribani Haina Magna Thagatpa Fongdorokli Mathangda Tom Sanagi Garida Nongoi Maru Mapal Kapsilamle Tom Sanana Tom sana nongsabagi Maruti auto car da sakangdaba singna nongoi maru mapal kapsilaga hundok lamle thodok asi ngarang numidang pung taraga mathoi tarakpa aduwaida wangbal da leiba mayamba amagi yumda chak charuraga halakpagi lambi kairembi khok yauksalakpagi lambi da mioi kharana thinbiu haibada yadabadagi gari adu hauki hairi tungda mahakna yum yauraba matung mioi amana sogau haina hanglakpadagi khangba ngamkhibani hairi Gari asi Lok Sabha election da sijinanaba mingondagi waikibani hairi mathangda Surchandra Judoka Semboi Maitei hariba nupa asina Kuki na thanaba WhatsApp group ta Kuki na thanaba message leak oirakpadagi makna translate tawduna asumna handorakli mayamasi laina lobiganu share tawsi yariba makai Laithok piganu masi yamna series oire hairi translate asumna hairi Battle of Jiribam asi khwaidagi nungai ba haibadu oirani maitai singnasu mamakhoigi capital Imphal dagi resource ka main force supply tawrani makhoi aikhoisu aikhoigi capital Sisipur dagi supply tawrani battle between two states su oiragani hairi haibadi state anigi marakta khutthoknabasu oiragani hairi
नोट खंगजन याबदा मखोई टारगेट जिरीबामदनी हाइबसी मसिना क्लियर ओइरे अदुना हानसु हाइजख्रे कुकी की टारगेट असी जिरीबामनी अदुना जिरीबामदा माय ओनसनमिनसी मोरेदा तारिबा अथौबसिंग लोइना फजना टेक केयर दा लैबियु अतै अतैदा लैरिबा सिंगनसु टेक केयर दा लैबियु हाइजरी अतै मयाम सिंगना जिरीदा माय ओनसनबियु मखोई लेपतना चंगसिनगनी जिरीगिदमक खंजै Please trust me haibadi aibusu thajabiyu haina Surchandrana makha tarakli mahaki makha tarakpa translate ta asumna hairi jiribam asi final oiragani thajaba leire peace taunanaba mafam asi loisanbasu oiragani sur yenglakpada sugunu peace first match oina taurubani aikoi second match asi moreni Hauzik asina final match oibaga manarakle jiribam asi atai mafam peace leiba amata leitrabani Kuki zo masasingidama strategic yamna faba amani Mizoram gasu naknare Mizoram lom dasu sathok sasin yamna nungairagani hairi Mar Kanglup ki militene haiba mioi sing jiribam da changsil lakpagi viral oiba video kaya social media da uba phanglakli